ऑनलाइन मणिपुरी यूट्यूब चैनल से यंग मैम पुनमपू अमुक हन्ना तराम नौसरी मैम कईगुम वफम अमत थमजगे मदुदी अफब नुपा है मसक फजब नत्रगना सेल पाइबदु नते महाक अदुदी नुपीगी भेलू खंगबीब मिसक्तुनी नुपीसिंगी भेलू खंगदब नुपासिंगतना नुपीसिंगबु सानापोट कुम उरकनी मियाम खंगना लुहोंगलब महाकी नुपीबु नुंगसीना लोइनब ngamloi masamakna poksaba machabusu thamoidagi nungsiba ngamloi nupi भेलू खंगदब नुपासिंगतना masamaki nupi leina leina atopa nupibu mitarakpa yum panbagi wahanthok khanglaktaba mahaki nupisinga afaba mari thamba ngamlaktaba nupi angangi wakhan khandaba makhai nonganbadagi yu thaktuna imungbu leikha tahanba ngamba kairoi leikaigi mamangda masamaki nupibu ikai phirup khumhanba ngamba pumnamak asi nupisingi भेलू सुखंग खंगदब नुपासिंगी मफमदा हेक हेक थोकल्ली ngawramba sanna yasal laklaba matamda tek thakibagum nupi gi behlu khangba nupa amagi mafamda thungluba nupi khuding maksu mahakna yasal laktuna te thanba ngamgani nupi gi lamsat sarati isingumbani isingna hapuba patra gi saklon lobagum nupi singi lamsat sarasi mahakna leiruba nupadugi lamsat sarat ki matung inna ulakani ing tappa khunai ama semge khallabadi ing tappa imung ama hana sembiba mathau tai ing tappa imung ama semna ba hotnabada yumdugi yumbiramba oigadaba nupasingna nahakki maigai yengduna hingjagadaba nupisingi भेलू khangbiba darkarni aduga afaba mapuroiba haibasi masak fajaba sel paibadu nate nupigi भेलू khangibaduni aduga to pofam amadaga thamjarake nahakpu singthanabata hotnariba misaktu nangondagi hena nemna leiraba misakni वीडियो से यंगबीबगीदमक्ता मयाम पुमनमकपु ऑनलाइन मणिपुरी यूट्यूब चैनल की माइकईदगी अमुक हन्नागा थागतजरी अनौब अपडेट कीदमक्ता नुंसिबिदुना चैनल असिबु सब्सक्राइब तौबिरमु थैंक यू सो मच।